Hello, Mayambu, Manipuri, Homemaker channel taramna okchari. Mayam ngasidi Laiwa se phangingai da kamaina Liraga Thamhourase habdo mukcharage ko. Ado akhoi Laiwa se kamaina thamgodagi iche na habirakpa mayam do. Aishu ongta tawdri ado kamaina tawsige haidana aishu wakhanje khanbada ko. Sumaina tawradi yane habdo ai khanjari ne ba. Ado yam phajana success oire mayam dagi kanaba su phangi ko aishu. ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯇꯅ ꯌꯥꯏꯅ ꯁꯨꯃꯥꯏꯅ ꯂꯤꯔꯒ ꯊꯝꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤꯁꯨ ꯋꯥꯈꯟꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯇꯣ ꯄꯤꯕꯤꯔꯛꯏꯗꯅ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯅꯣꯂꯦꯖ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎꯗꯪ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯅ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯒꯤ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨ ꯂꯩꯋꯥꯁꯦ ꯐꯖꯅ ꯈꯣꯛꯇꯣꯛꯑꯦꯀꯣ ꯃꯀꯨꯁꯦ ꯈꯤꯇꯪ ꯊꯨꯕ ꯃꯑꯣꯡꯗ ꯈꯣꯛꯑꯕꯅꯦ ꯑꯗꯣ ꯊꯥꯏꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯀꯨꯁꯦ ꯑꯃꯃꯝꯇ ꯈꯣꯛꯄꯗ ꯃꯇꯝ ꯌꯥꯝ ꯆꯪꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯑꯍꯨꯝ ꯊꯣꯛꯑꯦꯀꯣ ꯇꯪꯈꯥꯏꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯒꯤ ꯈꯤꯇꯪ ꯊꯨꯅ ꯀꯪꯍꯟꯒꯦꯅ ꯄꯤꯛꯑꯕꯅꯦ ꯑꯗꯨꯝ ꯄꯤꯛꯄ ꯆꯥꯎꯕꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦ ꯆꯥꯎꯍꯟꯒꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯁꯥꯡꯅ ꯐꯧꯔꯁꯨ ꯌꯥꯏꯀꯣ ꯐꯧꯕ ꯀꯥꯟꯗ ꯄꯤꯛꯇꯨ ꯄꯤꯛꯁꯜꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯆꯥꯎꯔꯒꯗꯤ ꯐꯧꯕꯗ ꯅꯨꯡꯉꯥꯏꯕꯅꯦ ꯅꯠꯇ꯭ꯔꯒꯗꯤ ꯈꯔꯥꯏꯗ ꯀꯩꯗ ꯐꯧꯗꯣꯏꯅꯤꯅ ꯍꯦꯛꯇ ꯂꯤꯊꯕ ꯈꯣꯠꯄ ꯇꯧꯋꯤꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯪꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯆꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯎꯠꯆꯔꯛꯀꯦꯀꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯍꯥꯎ ꯂꯩꯔꯝꯃꯦ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯩꯗ ꯀꯩꯗ ꯂꯧꯔꯒ ꯃꯍꯥꯎ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯇꯥꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯈꯣꯛꯀꯤ ꯑꯀꯟꯕ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯂꯧꯊꯣꯛꯑꯦꯀꯣ ꯊꯣꯠ ꯂꯥꯎꯕꯗꯣ ꯉꯥꯛꯇꯅꯦ ꯑꯩꯅ ꯍꯥꯞꯆꯔꯤꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯪꯅ ꯈꯤꯇꯪ ꯄꯧꯔꯞ ꯇꯧꯔꯦꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯍꯦꯟꯅ ꯄꯧꯍꯜꯂꯁꯨ ꯌꯥꯏ ꯍꯣꯔꯦꯟ ꯀꯪꯉꯀꯥꯟꯗ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯨꯀꯥꯟꯗꯨꯗꯁꯨ ꯈꯪꯅꯦꯕ ꯑꯗꯨꯗꯤ ꯁꯣꯏꯕ ꯂꯣꯏꯔꯦ ꯐꯖꯅ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯑꯒ ꯐꯠ ꯂꯥꯎꯅ ꯐꯨꯠꯇꯣꯛꯁꯤꯀꯣ ꯌꯥꯝ ꯀꯨꯏꯅꯁꯨ ꯐꯨꯠꯀꯗꯕ ꯅꯠꯇꯦ ꯑꯗꯣ ꯐꯨꯠꯄꯗ ꯍꯦꯟꯖꯟꯈ꯭ꯔꯒꯁꯨ ꯑꯃꯨꯛ ꯇꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯃꯥꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯖꯅ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯌꯥꯝꯅꯗꯤ ꯂꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣꯝꯇꯪ ꯁꯣꯏꯕꯗ ꯃꯆꯥ ꯑꯃꯇꯪ ꯁꯣꯏꯕꯗ ꯑꯗꯨꯝ ꯇꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯌꯥꯝꯂꯞꯅ ꯑꯩꯈꯣꯏ ꯕ꯭ꯔꯣꯡ ꯁꯧꯒꯗꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯍꯥꯞꯄꯒꯦꯀꯣ ꯈꯤꯇꯪ ꯌꯥꯝꯂꯞꯅ ꯑꯗꯣ ꯏꯟꯗꯛꯁꯟꯁꯤꯗ ꯍꯥꯏꯐꯦꯠ ꯐꯠ ꯂꯥꯎ ꯁꯧꯗꯣꯛꯍꯜꯂꯒꯦ ꯑꯗꯣ ꯐꯨꯠꯄ ꯃꯇꯝꯗ ꯐꯨꯠꯂꯤꯉꯩꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯨꯟꯗꯕ ꯌꯥꯝ ꯋꯥꯠꯂꯤꯕ ꯌꯥꯝ ꯃꯥꯟꯕꯅꯤꯀꯣ ꯑꯗꯨꯃ ꯈꯪꯕꯤꯌꯨ ꯃꯨꯟꯗ꯭ꯔꯤꯅ ꯑꯗꯨꯝ ꯐꯨꯠ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ 50% ꯍꯥꯐ ꯕꯣꯏꯜ ꯀꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯨꯟꯐꯥꯠꯇꯅ ꯐꯨꯠꯇꯣꯏꯅꯤꯀꯣ ꯄꯨꯔꯥ ꯃꯨꯟꯕꯐꯥꯎ ꯐꯨꯠꯄꯤꯒꯅꯣꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯨꯟꯗꯕꯩ ꯋꯥꯅꯤ ꯑꯁꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯤꯟꯁꯦ ꯂꯣꯏꯔꯛꯑꯒ ꯏꯪꯉꯛꯑꯀꯥꯟꯗ ꯃꯊꯟꯗ ꯁꯨꯝ ꯃꯨꯟꯖꯟꯖꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯑꯩꯅ ꯐꯠ ꯂꯥꯎ ꯁꯧꯗꯣꯛꯍꯜꯂꯦꯀꯣ ꯑꯗꯨꯗꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯑꯦ ꯑꯗꯣ ꯈꯤꯇꯪ ꯁꯪꯉꯤꯀꯣ ꯄꯨꯔꯥ ꯁꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯗꯪ ꯐꯨꯠꯀꯦ ꯌꯥꯝꯅ ꯐꯨꯠꯂꯔꯣꯏꯀꯣ ꯑꯗꯣ ꯃꯆꯨꯁꯦ ꯍꯥꯏꯐꯦꯠꯇꯪ ꯈꯤꯇꯪ ꯂꯩꯁꯜꯂꯛꯄꯒ ꯌꯥꯔꯅꯦꯅ ꯈꯜꯂꯦ ꯑꯝꯇꯪꯁꯨ ꯄꯥꯏꯔꯒ ꯌꯦꯡꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏꯕ ꯀꯥꯟꯗꯁꯨ ꯈꯤꯇꯪ ꯑꯇꯦꯛꯄꯗꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯐꯨꯠꯂꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯑꯗꯨꯝ ꯄꯥꯏꯕꯗꯁꯨ ꯈꯪꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯩꯋꯥꯗꯤ ꯄꯦꯠꯂꯔꯣꯏꯀꯣ ꯌꯥꯝ ꯀꯟꯅ ꯃꯥꯗꯤ ꯑꯗꯨꯝ ꯀꯟꯇꯛ ꯇꯧꯋꯤꯗꯅ ꯑꯗꯨ ꯌꯥꯔꯅꯤ ꯆꯞ ꯆꯥꯔꯦ ꯑꯗꯨ ꯏꯟꯗꯛꯁꯟꯁꯦ ꯃꯨꯊꯠꯂꯒ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯦꯅꯔ ꯑꯃꯗ ꯍꯩꯗꯣꯛꯑꯁꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯨꯠꯄ ꯂꯣꯏꯔꯒꯅꯦ ꯊꯕꯛ ꯑꯃ ꯂꯩ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕꯁꯤꯗ ꯊꯝꯕꯤꯒꯅꯨꯀꯣ ꯀꯩꯒꯨꯝꯕ ꯊꯕꯛ ꯆꯤꯜꯂꯤꯅꯦ ꯀꯥꯏꯅ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗ ꯊꯝꯃꯝꯃꯗꯤ ꯄꯨꯔꯥ ꯃꯥꯒꯤ ꯑꯣꯚꯔ ꯀꯨꯛ ꯇꯧꯈ꯭ꯔꯅꯤ ꯌꯥꯔꯔꯣꯏꯕ ꯃꯍꯥꯎꯗꯣ ꯋꯥꯠꯂꯅꯦꯕ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯍꯩꯗꯣꯛꯑꯒ ꯏꯪꯍꯟꯁꯤꯀꯣ ꯑꯗꯨꯒ ꯈꯔꯥꯏꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯔꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯗ ꯁꯟꯗꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯐꯧꯁꯤꯀꯣ ꯌꯥꯔꯒꯗꯤ ꯃꯥꯗꯤ ꯀꯨꯏꯅ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝ ꯖꯒꯥ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯊꯣꯛꯑꯒ ꯐꯧꯗ꯭ꯔꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯅꯣꯡꯃꯗ ꯀꯪꯅꯕ ꯐꯧꯍꯧꯕꯅꯗꯤ ꯐꯩꯌꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯗ ꯅꯨꯡꯁꯥ ꯁꯥꯗꯗꯅꯕ ꯑꯣꯚꯟꯗ ꯃꯩꯗꯣ ꯇꯞꯅ ꯇꯧꯔꯒ ꯌꯥꯏꯔꯤꯅꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯁꯥꯗ ꯐꯖꯅ ꯑꯃꯨꯛ ꯐꯧꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ ꯅꯨꯃꯤꯠꯀꯨꯝꯕꯗ ꯁꯦꯝꯕꯅ ꯐꯩꯀꯣ ꯅꯣꯡ ꯆꯨꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯣ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯐꯧꯕ ꯋꯥꯠꯄ ꯑꯣꯏꯔꯒꯗꯤ ꯃꯅꯝꯁꯦ ꯌꯥꯝ ꯅꯝꯊꯤꯕꯅꯦ ꯐꯨꯠꯄ ꯂꯣꯏꯔ ꯐꯧꯕꯩꯗꯨꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃ ꯊꯣꯛꯂꯛꯄꯅꯤꯀꯣ ꯑꯗꯨꯅ ꯈꯔ ꯄꯥꯅ ꯁꯟꯗꯣꯛꯑꯒ ꯐꯧꯔꯒꯦ ꯈꯤꯇꯪ ꯊꯨꯅ ꯀꯪꯅꯕꯀꯣ ꯑꯗꯨꯅ ꯐꯧꯗꯣꯛꯑ ꯃꯇꯨꯡꯗ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯨꯂꯞꯇꯣ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦꯀꯣ ꯄꯤꯛꯇꯨ ꯄꯤꯛꯑꯦꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯨꯁꯤꯁꯨ ꯃꯨꯁꯨꯛ ꯃꯨꯕꯅꯦ ꯃꯌꯥꯝꯗꯣ
ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯄꯨꯔꯥ ꯀꯪꯍꯟꯕꯤꯌꯨꯀꯣ ꯀꯪꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯒꯦꯔꯥ ꯂꯤꯛꯂꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯑꯔꯩꯕ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯁꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯌꯥꯝ ꯀꯨꯏꯅ ꯊꯝꯒꯗꯕ ꯌꯥꯝꯅ ꯁꯦꯝꯕ ꯑꯣꯏꯔꯒꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯔꯛꯇꯁꯨ ꯍꯥꯏꯐꯦꯠ ꯐꯧꯗꯣꯛꯄꯤꯁꯦꯀꯣ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛꯐꯥꯏꯗꯣ ꯀꯥꯔꯛꯀꯅꯦꯕ ꯄꯤꯛꯇꯨ ꯄꯤꯛꯁꯟꯈ꯭ꯔꯦꯀꯣ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯝ ꯐꯅ ꯆꯥꯎꯔꯤꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯟꯖꯜꯂꯒ ꯑꯗꯨꯝ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯩꯋꯥꯁꯦ ꯐꯪꯗꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯂꯩꯋꯥ ꯆꯥꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯛꯆꯥꯡꯗ ꯐꯈ꯭ꯔꯖꯥꯠꯅꯤ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯐꯕꯅꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯑꯗꯨꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯗꯨꯁꯨ ꯑꯃꯨꯛꯇꯪ ꯎꯠꯆꯔꯛꯀꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯁꯦꯝꯕꯅꯤꯅ ꯍꯥꯎꯇꯅ ꯀꯃꯥꯏꯅ ꯍꯥꯎꯏ ꯍꯥꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯤꯡꯊꯣꯛꯑꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯕ ꯑꯣꯏꯒꯦꯔꯥ ꯀꯥꯡꯉꯧ ꯑꯣꯏꯒꯦꯔꯥ ꯏꯁꯤꯡ ꯑꯁꯥꯕꯗꯒ ꯇꯧꯔꯒꯗꯤ ꯄꯨꯡ ꯑꯃꯈꯛ ꯑꯗꯨꯝ ꯇꯤꯡꯉꯒ ꯌꯥꯅꯤꯀꯣ ꯑꯩꯒꯤꯁꯦ ꯏꯁꯤꯡ ꯑꯏꯪꯕꯗ ꯑꯗꯨꯝ ꯇꯤꯡꯉꯕꯅꯦ ꯑꯗꯨꯅ ꯄꯨꯡ 2ꯒꯨꯝꯕ ꯈꯤꯇꯪ ꯍꯦꯟꯅ ꯆꯪꯉꯦ 2, 3ꯒꯨꯝꯕꯀꯣ ꯄꯨꯡ 2, 3 ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯄꯣꯞꯊꯣꯛꯑꯦ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯒꯤ ꯂꯧꯔꯒ ꯀꯥꯡꯁꯨ ꯁꯨꯕ ꯏꯔꯣꯝꯕ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯅꯝ ꯑꯃ ꯆꯪꯖꯥꯠꯅꯦ ꯍꯥꯏꯐꯦꯠ ꯌꯥꯝ ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯑꯇꯦꯛꯄꯗꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯡꯉꯝꯗꯥꯏꯗ ꯉꯁꯥꯏꯒꯤ ꯁꯥꯡꯅ ꯁꯦꯝꯃꯤꯅꯤꯗꯅꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉꯝꯗꯥꯏ ꯁꯦꯝꯉꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯝ ꯀꯛꯊꯠꯄꯤꯕ ꯌꯥꯔꯦ ꯑꯄꯥꯝꯕ ꯆꯥꯡꯗ ꯑꯗꯨ ꯃꯌꯥꯝꯁꯨ ꯂꯩꯋꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯕꯗ ꯁꯦꯝꯒꯦ ꯈꯟꯕ ꯁꯨꯃꯥꯏꯅ ꯄꯤꯇꯛ ꯁꯦꯝꯃꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔꯗꯤ ꯐꯪꯉꯤꯕꯅꯦ ꯃꯌꯥꯝꯁꯨ ꯁꯦꯝꯕꯤꯌꯨ ꯑꯗꯣ ꯑꯩ ꯐꯖꯅ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨꯝ ꯑꯣꯏꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯑꯃ ꯐꯖꯅ ꯊꯣꯛꯏꯀꯣ ꯂꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯔꯁꯤꯡꯅ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ